Kuki la lauba masel kap khaina duna hanaba leppa leite UKNA gi kadar amana mamanaba manga kaptuna hatok lamnaga sian kre Kuki underground group singi manungda makhoi masel hana sunabagi thokdok leptana thokli haukiba jun kontrara Churchandpur district ki Kemol Jangkhunda ambush tawduna KNA gi deputy army chief jauna mioi manga nongmaina kaptuna hat khrabagi matung ngasi ayuk anganbada makhoi masel kapna bada Kuki la lauba manga sire hairi pawsina high suspension of operation suda yaudaba tongan ba wathok lanthok kaya senariba United Kuki National Army UKNA gi kadar amana kem amatada leminaba kadar mamanaba manga nongmaina kaptuna hatok lamlaga nongmai puraga sian kre thokdok asi Tamil Nadu district ka Jiribam district ka lonabada leiba Daibajang village da thokibani mafam adu nungba police station ge manung chanjaraga su mafam adu dagi kilometer yang khairom chalaga leiba mafam ni gari achauba changba yaba lambi leite jungle da leiba apikpa khulmacha amani mobile internet phangba mafam natte adumagna maram oiraga mafam adu da nungba police ki team ngasi numijungba phangba changsinbagi paw leite thajaba yaba mafam dagi phangba pawna hai makhoi masel hana sunabagi thokdok adu amasung ngasi ahingi lona bapung anirom tarakpada thokibani laikhidraba Kuki khulai paiba kadar sing adugi chapchaba maming matha khangdrakasu social media da phongdorakpagi matung inna Rambo koba ama yawi ataina Ringo kongba Saiboy amasung Alex ni makhoi manga nongmaina kaptuna halam liba kadar adugi maming chapchana khangba ngamdri adamapu Kuki social media platform sing da makoi bu kaptuna hat khibani haiba kadar adugi photo viral oirakle kari maram gi damak makoi bu nongmaina kaptuna haliba no haibagi chapchaba maram khangba ngamdri panbai abadi United Kuki National Army UKNA na haukiba jun kontra ge numidang wairam da Churchandpur district ki Kemol Jangkhul da ambush chachaduna KNA ge kadar mari amasung micham nupi ama hat khibagi thodok thokrabani thodok adugi matungda makhoina phananaba security force na hojiksu akanba khongol libagi thabak chatharibani makoina ambush tawduna hatkiba mioi manga adugi manungda KNA gi deputy army chief thangboy haukip natraga thangpi haibadu yauri akopa paw ngainari